ngasi numoi dawaram phongba pauche dagi maro eba pau khradang khangalaga update thamjari. India amusung Myanmar ke ngamkhaida lairamba free movement regime Khudaktagi CHATNARAROI AMIT SHAH. India amusung Myanmar ke ngamkhaida free movement regime FMR Khudaktagi CHATNARAROI hani Union Home Minister AMIT SHAH ngasi lauthokre. Microblogging platform X Union Home Minister AMIT SHAH na thagalakpa post amada hai India amusung Myanmar anigi ngamkhaigi akanaba saruk khara sathok sachin tawbada athingba lairamba adu laibak asigi security amusung lamga mari lainaba hiram kayada singnaba kya lapana maram oirga FMR asi Khudaktagi chatnadanaba warip ama lobani hari Union government na India gi amade Myanmar anigi marakta chatnaramba free movement regime chatnararoi haina Manipur gi Chief Minister N Birena thagat pa phongdorakli Chief Minister N Birena social media da thadorpa post amana hai khongthang ase singthaningai oiba khongthang amani masina lebak asigi internet security mapangal kangkhat hanbada sauna mateng panglagani hari ningsing bajabade haukiba sahi kumja 2023 ke September kolhumda da Chief Minister gi secretariat ta pangthokiba pawgi mifam amada Chief Minister nongthongba Birena phongdokkiba Manipur gi Indo-Myanmar border da chatnaramba free movement regime asi thengjinaba khongthang lokhatle amade center da taksilagani haina phongdokkiba laikhibani Works Minister Govindas Konthojam Education Minister T.S. Basan Kumar Thangmaiban SCG MLKS Jaikisan amade Chief Secretary Pinit Joshi yauna pangtokkiba pawgi mifam aduda Chief Minister N Birena phongdokkibada lamdam sige jelomi phurup kannaba lokhalakpa khongthang ama oina Narol da changnaba illegal immigrants sing khangdokdaba Tribal Affairs and Hills Minister Latpo Houkhre chair lo oiduna amadi Water Resources Minister Awangbau Newmai amasung Education Minister T.S. Basan Kumar na member oirga laingaki machinery sing mapung oina Secretary DIG amadi IG yauna semkiba cabinet subcommittee ama na changchalakkiba adu mapung phana pangthok naba hotnaga hairi Atopa pau amana mapam anida Kuki militants amadi khol ngakpa volunteers singa akan mamong nomai kapnari Impal East ke Tumokong moirang purelda amadi Impal West ke Senjam chirang da Kuki militants singa bomb jauna akan mamong landarakle khol ngakliba singa akan mamong khutokna khrei Impal East District ki Mapaudam Police Station ke manung chana lariba Tumokong moirang purelda Kuki militants singa numit ni gi mamang da thabak sudona leba miyo singda akan mamong na bom amada nongmai kapsina landarakhiba adugi matungdagi hojik power tangkak nana nongmai kapsalakpa leptri senmigi thabuk supumda bom jauna nongmai na landarakraba matung ngarang ayuk anganbada amuk hanna Kuki militants aduna bom jauna landarakhibani ngasi jo makata na ayuk pung 4 rom tarakpada Kuki khulai paiba militants adugalo hanadagi Meitei khulngak tuna ladiba khunja singda landarakpadagi khulngal iba singna su handuna hojik phoba khut thoknari mafam asigi khut thoknaba asida hojik phawgi oina maikai anida asok apan jawba gi paw leitri nakal amaramde Imphal West ki district ki manung chana laiba Senjam chirang ki maning thangma saru harau thel chingdagi Kuki militant chana ngarang no medang pung 13 adwaida bom amadi nongmai round kaya ama kapsilaktuna akan mamong da landaba hawrki hari Atopa pau amana Kuki singna Meitei dage huranba san charaga kankhallaklaga Meitei da landarakle khunja sing Kuki militant singna Meitei ge san halaga charaga masa kankhallaklaga Meitei da landarakle haina khunja singna phongdorakle thawdok ase khurkol maning lobukta thatokpa Meitei ge san chingara nungthil Kuki militant singna kumtharakton nongmai kaptuna halaba matunda sanbi ani huranduna pokhre san ani amana nongmai kaplamadi asok apan nangle hari Thawdok asigi matangda sangi mapu khurkol makha lekaidagi Mekham Lord Meitei na khurkol maning labukta kholgi longmi singa na loijaba san sing thatokpa Kuki singna hatlaga puba soklaga nanthorkpadagi thawdok asi handakki asin ahumlak subani ngarang mahakki oina san manga thatokkibada san nani amana hatuna pokraga san ahum nongmaini
bandona sokton halakhi asigoma tawtok asina sa san lodona law inkol sujariba lawmi singda sauna nungai taba phawal lei asigoma tawtok asi matun amana thoktana laingakna amadi mari lenaba sing meeting sangbiu atopa pawa maga more the state forcing ne ising yaun asa athak pi dabagi meyukta counter blockade sataba Houkhre more the leribe state forcing ne ising yaun makhal amate sana thanaba polam sing pi bajaroi haina technopol village volunteer na athing matam kiba adu handok trabade counter blockade chatharagani haina tongan baluk kharana lokthokhiba adugi matuk ina ngasidagi hauna impal more lambi ke tawal babu bazar mayada meyo kauna kayana counter blockade chathaba Houkhre lambi da lakpa gari sing check thauki masing yamlabo nupa nupi ke ana national highway da thorktuna counter blockade chathaba aduda Kuki singi nataba ate poche porpa gari sing wahang hong torba matunda sadan ki hari